पाउसद यमफम ओइबा मर ओइबा पाउ खरा अपडेट तौजरी याइटीवी लोकल की लौसिन की बल्लम सेंदोई हापतुन हांदोकजरगे लाइंगना लौफम कनबियो मणिपुर लाइंगना नेशनल स्पोर्ट्स यूनिवर्सिटी सानदबनी आइदे लौसिन की 44 याइटीवी लोकल की लमजिंग सेंदोई हापतुन हांदोकजरगे मणिपुर लाइंगना लोकल असिगी लौफम कनबियो आइदे मणिपुर लाइंगा की पुनिंग सिंगजलगले ngasi lang thabal kunok da wangthok fo pawmising ko bunava amada 44 YTV local farmers and land owners development association ke president KS Roman Kumar makha taraduna ai national sports university amamafam asida sana navani aiduna local asi komjali sing ani taraga mari taramanga tamatam adugi lenga namari leinava amari ke khutang tat lau sangam amada lopalak ahum da lausin bege matamatu da mafam adu ki miyamna jum hongtok na nava national highway 102 ki nongsupta model village amasem ko tuna jum sabi gani imung amam gi thabak amam api gani haibige madamadu da lafu singna ekoi state asigi sanroi sing jokhan adafani aiduna khanduna lafum sing adu bi bane adu balai vakthi badi lafum basi yengsen ba lakiwa mari leinava center gi lusing ba amade officer sina lo leng ya hiani haiduna atopa mafum amada national sports university asi kautu tahong dok bi bane Matamatuda ki hautuna national sports university sabi drvanina lawmi singna mari lenapu authority de lamjing asi andok sarage mafam asi ki law ujaraga hingjari wa lawmi miyamge pukjak bibiu ana serol kya pisin jaduna haijaduna lagle bane Roman Kumar makha taraduna hai 44 JTV local asi ki akoi bada kondaminari bambitai maidai fangal amadi tribal punanungsi chana lawu singu tomina duna matamatamge pothok marang kaina futhok minaduna laita laira kya ge Sanvilonda asoga mating oiduna lake bane matamasida project kya lenga na pahit pikrabadi lakolasi gi akoi bada leiribu khonja sing awaba oiragane Manipur laigana di Conservation of Fedi and Wetland Act 2014 semtona lofum kanana bhogona riva asigi manung chana 44 JTV lakolasi bolenga na kanbiyo lausangam amada lupa lak humda loksen bikiva adu sendoi haptana lupa lak manga taruk tu orabusu hantok sarage Manipur tenga nusu ayaba pebiyo Yaragadi hiram masih matang dak kana naina minna bagi mata mama mafam asegi lawmi miyam ta manifu lenga pupu yiripa miyam gi CM na aya pibiu anaso minister gi puning sing selagle maka tarakwa atopa pau amadana sayul nifan gi manung da ri appointment pi gi davani high court CAF and PD department da appointment pi rowa miyam marfu ga humtai ka tharkipa government gi order high court na mawa laudre Kumjali singani taraga daret ki March da tangka gari thokna pang thokiwa taraga mathoi suba Manipur Legislative Assembly election ki model code of conduct chana bahauram daida Manipur government ki Consumer Affairs Food and Public Distribution CAF and PD department notification thoktuna kauraga tongan wa loisang asigi posting da DVC pang thutuna mi marfu go humdoi absent da join power tahunduna tha khara thabak to halam laba matung da makhoi appointment order sing adu Mikal ki code of conduct lakpana maram waraduna chanararoi aiduna kaktar ki bo order sing High Court of Manipur na mawa laukhidabga loinana appointment order piduna kanjalu roba musing adu aujik sahi manga aukraba so amogana sayun nifan ki manung de re appointment pin da bakhangan gre CAF and VD department tabak lawgani aiduna kokhiba notification adu December taraga taru lisingani taraga taruk ta thokibani lawgani hai ki posting na loisanga sigi Quality Inspector, Lower Division Clerk, Office Assistant, Store Handler amasung Pion kam Saukidar ki forcing ni. Haripa forcing asiki damak December taraga taruk, lisingani taraga taruk da thokipa advertisement notification ki matungin na mari lainava. Employment Action sing da sponsor taruk pa candidates sing ki marak tagi. Posting asiki damak Kannada Department and Promotion Committee. DVC amma January mari lisingani taraga tarita pang tholaga. DVC asigi recommendation matung ina forcing asigi damak khalaba miyosing ki appointment order sing su namitu magta da piki bane ado posting asigi damak appointment order fanglaba miyosing aduna makoi ki forcing da join tawduna tha ahumlom thabak tawge ado department ki maike dagi fifam thokpa makoi ki tha gi tolop pi dabagi mathakta makoi da January mari lising ani taraga tareta piki ba appointment order sing adu chanararoi aiduna tha ahumlom thabak taw lava mato Backdate the January mga lising ani taraga tarita thofu order ni aiva amba puthorok laga makoi ki appointment order singa du kaktat ki masidana tan makoi ki appointment order singa do chanararoi aibagi order amaso March ama lising ani kun mathoida thoki haire
CAF and VD Department ki authority na satharakli faran ba thausil asigi phayokta appointment order fangduna juan tawraga tha ahumlom thabak tawroba yoisin department asigi makok thongbo authority singkhakta danatana madamadu ki minister da phawwa aiba serol pisindana makhoina matau karamna loisanga sida thabak jangla kibano haibe kemanam changsu gaina faladuna makhoide regular DVC ama pangthoklaga khanbani aduga appointment order piraktuna join tawraga tha ahumlom thabak tawraglabani maramaduna makhoida fi ki appointment order sing adubo election ge model code of conduct lagle haisin duna kakthir ki ba thawung asi janing de hana phangdo kibani aduga makhoi appointment order sing bo order sing adu kakthale haraglaba matungda department asina direct recruitment da aduwa post sama yang higa mari amuk nauna recruitment tawna da thabak pa khala kibani aire atopa pau madana question leak when with the chenabani haiba oza jauna miyoi om desana phagat khre thasi an ba chayul lagi pangthor klifa board amusung council lawba khwaidagi hena maru oiriba class 10 amasung 12 ki exam da asoiba kya leibagi mami tabagu loina exam center khara dadi exam hokda ba pung amarum walingi da mari leina ba wangsing amadi madugi paukom sing paidona tongan wa khongban chen ba thengnare maramodana pangthok liba exam sing asige question leak wherever abagi sound sing na ba leire aina Democratic Students Alliance of Manipur desam gi meke dagi phangdorgle KV College yang thang harba center asida exam hek hawdagi adoma khongban chenduna exam manung da note patient bagi thabak fak sanna sadhari haiba ko wakat amalak padagi lupa sigim yoi tarana saba team ama exam center asida chatuna center asigi akoibada sangtuna laike masigi matung ikan kanadana timasna khongban chelamba miyoi ani thengnaduna Fage Farava Toksum Robinson Motum Pibu Amasung Boyamayum Sais Khan Wenam Chow Mona Sinaramba Garimasa Activa Adusu Team Asna Fagatuna Tulvok Hangdukun Yikloba Matamda Jamlaban Hot Singaramba Tegnaki Makoi Masada Sukutna Iroklaban Hot Kia Yaronki Makoi Masana Sukompan Chen Bagitapak Hina Masana Yazaki Makoi Vari Lena Police Station the Sinakragani Aire Amaromda Farava Miwi ani asina sinaba mobile phone ado hangdoktun yekloba matamda class 12 ki exam hek ahopdagi haibade thasigi tarit English subject thokpa numit asidagi hawraga exam hawgada pung amarom walinge da hanglakada bo hangsing makoi ki oiba WhatsApp group amada yungkhaibam amar mayang Imphal Bengal kopa miwi ama thagalamki didone masina dakpati exam hawgada pung amarom walinge da hariva misakasina question supply torgle haibane Masida desam hangling lipo wafam di amar haribam yui asina pakum sembada sinariba question asi katai tagin ho haibasini Masida natana tha asigi mafan MIL subject thokpa numit asida sumathak da pangriva WhatsApp group asida wasima saha ko ba miyoi amana exam hogada ba minute khara walingai haibade ayu pung mapan minute tara ga mari da aduga amar jungkhai pang pung mapan minute kuntra ga mari da question thagalamki aduga hariba question sing asigi Pakum na yupung taraga minat kuntra mga tabada amorna amuk group asida thagalampa thengnaki asigum bathokan ingda ba hawgalak liba tungdi jombi sing asiba mangana na ba amade lana lamjing na ba phone bada exam center da mathau tawriba teaching amadi nan teaching staff khara chenai apeki khudam laire masiba gyamna laibak thibani thodok asida teaching amade nan teaching staff khara chenai airiba sigi khudam yawa recording amade manungda paisa piu habegi oiba khudam su laire aige Somurjina makata na fongdo kivada yungkhaibam amar airfam USA Bengunda quest tutorial cover center mahangduna mahiroising takvi bagi thabak tawriba oza mane mahiroising ba afawa lambi da lamjing kadaba oza amanak asigumba thabak tawrokpa se kunaya sigi onadi yamna laibak thibane maramaduna mahaki madak damari laina basina ahenba mieng changduna paihatwam thokwa thabak sing athuba mutangda paihat kadabane lamdabasida khongban chenbagi thabak thingnaba khona bada mai pa pangamdriba se Mari lain pasing na fakat pun thok tabak thorom sing fakat apa made khongban selam badagi farava miu sing ki badak dar logi oiba action lokot tabadani maramatuna matung da sing bathau dok sing asi amuk hana thogan dana ba mari lain pasing na ayan bam yeng changtuna tabak fakat na ba apel tawraki bagal wena board amazung council ki authority sing na su asing bathau dok sing asi makata na thogan dana ba masung channel sing ka bathak da action lokot kadabani aige makata rakwa atofa pau madana Thabak su kivagi bill video haiduna Karnataka minister ki mathakta allegation tawruwa contractor amasina phangle Karnataka ki BJP government ki rural development minister KS Iswara Fadabil pithok na commission piu haire haina phongtok lobagi tam thiba ot naire ana phongtok loba government ki project sing thabak su contractor amasina phangle senior police officer amana phongtok ki pada
Sina fanglova contractor aduki mamingna Santos Patel kawe. Ngasi levak po na mirki eukta udufigi Sandavi Hotel de leva pang sina fangki bane. Taudo ko mak sushat walang kani abagi thasa ba leire. Patinan mitkari ki mamang da fangdok laki pada hauki basahi kaya government ki project yamba mahna tabak sutuna laki bane. Ado mahaki fitok leire pa vilsing ado pitok na ba commission pihu. Haire hai na fangdok lubagi Rural Development Minister KS Iswarov na tamtina wanaire hai na fangdok lam ki haire. Amaram dangasi ayuk kana tagagi Minister Basa Varhas Bomai na country kasi namit kani ki mamang dagi thiba khangdana thiba khangda leire ana Mangaluru da phongdo ke contract kasi ki matang ta mak kari imata khangde aire Patil masamak hinglingai matamda Hindu Bahini Right Wing Group ki national secretary ni ana phongdo sai mana government ki project sing so ki bagi matam changna bill phangdan ler ki bagi matang da under the Prime Minister Narendra Modi also Union Minister for Rural Development Giri Rasta City itu na baki pel singa do pitok na ba commission piu Hairi hai na fongduk lobagi Canada ke Rural Development Minister Iswara Famasong. Magi luina vising na tamtin o naire ada kangalam ke. Adova Minister Iswara Fanati Patil hari bami asi masa kang hari. Narul da sanglakwa Bangladesh topi masa ani polis na fare. Illegal waiva mong da valid waiva siya sang yaw na India ki ngam kai saruk. Lansin da sanglakiba Bangladesh topi masa ani trifra polis na fare amade. Makoy ani Guwahati da thatuk na po honaramba ato panopi amasa bagat pangamle hari. Bangladesh na pimasa ani adu North Tripura district da laiva Dharamnagar railway station dagi faki bani makhoi anar Chau Tripura district ki manung chanba belon iya ngam kai fau tona laki bani makhoi ani wang fuang tona na police custody da thangre amarum da pimasa ani asiba Guwahati da thadok na phona ramba na vi adu su wang pong sa taba haugre hausu maki wena dikari maram gi dam makhoi ani lebagas da changla khibanu aiba khangdre aroi da content jing asigi marwai ba pau khara asiba pau tamjariba Mariba local news YouTube channel amadi Facebook page asidagi yang beri pak punabak wathaga jari channel asina tamda kanara badi subscribe tobi tribesana subscribe tobi ramoroina like and share tobi su kawi kunup namak po amakan thaga jari